ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯑꯇꯣꯝꯕꯗ ꯀꯔꯤ ꯆꯩ ꯊꯥꯡꯂꯨꯔꯒꯦꯅꯦ ꯍꯥ? ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯁ ꯃꯈꯣꯏ ꯃꯄꯥꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯨ ꯅꯠꯇꯕ ꯅꯆꯥ ꯍꯅꯨꯕꯗꯨꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯦꯟꯕ ꯋꯥꯕꯨ ꯆꯩꯗꯧꯔꯤꯒꯦ? ꯃꯈꯣꯏ ꯃꯄꯥꯅꯅꯦ ꯁꯟꯒꯤ ꯁꯔꯨ ꯍꯣꯜꯍꯟꯒꯅꯤ ꯀꯤꯕꯗꯒꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯒꯤ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯔꯥꯟ ꯊꯥꯡꯖꯤꯟꯒꯗꯧꯔꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯃꯃꯥ, ꯅꯪꯅ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯃꯤꯗ ꯈꯨꯊꯥꯡ ꯇꯧꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯋꯥꯅꯤ? ꯍꯦꯔꯥ ꯃꯈꯣꯏ ꯃꯄꯥ, ꯍꯅꯨꯊꯪꯗꯅꯦ ꯋꯥꯆꯣꯏ ꯉꯥꯡꯕꯤꯒꯅꯨꯗ꯫ ꯁꯧꯒꯠꯂꯨꯈ꯭ꯔꯕ ꯃꯥꯟꯕ ꯅꯆꯥꯗꯨꯕꯨ ꯅꯨꯄꯥ ꯀꯌꯥ ꯁꯤꯠꯇꯨꯅ ꯈꯨꯊꯥꯡ ꯇꯧꯔꯒ ꯑꯩꯅ ꯌꯣꯜꯂꯨꯅꯤꯒꯦ? ꯁꯅꯥ ꯅꯨꯄꯥꯅꯦ ꯍꯥꯏꯔꯗꯤ ꯈꯟꯅꯕ ꯑꯃ ꯌꯥꯕ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯂꯣꯌꯥꯅ ꯌꯥꯔꯁꯤ ꯃꯄꯥꯄ, ꯅꯈꯣꯏꯅ ꯌꯧꯅꯕꯤ ꯑꯃꯅ ꯑꯃ ꯑꯁꯨꯝꯕ ꯁꯥꯟꯅꯕꯒꯤ ꯃꯔꯤꯗꯣ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯟꯕ ꯐꯅꯕ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯔꯤꯗ ꯇꯧꯔ ꯂꯩꯅꯤꯕ, ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯦꯝꯆꯥꯅ ꯍꯣꯏ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯕꯅꯤꯅꯅꯦ ꯏꯆꯥꯁꯨ ꯋꯥꯈꯜ ꯈꯪꯇꯥ ꯍꯦꯛ ꯇꯥꯈꯠꯂꯛꯏ꯫ ꯁꯅꯥꯍꯜꯅ ꯏꯄꯥꯒꯤ ꯂꯣꯌꯥ, ꯅꯪꯕꯨ ꯅꯅꯥꯎꯗꯨ ꯇꯁꯦꯡꯅ ꯀꯔꯣꯝꯗ ꯆꯠꯀꯅꯤꯒ ꯈꯪꯍꯧꯗꯦꯀꯣ? ꯈꯪꯍꯧꯗꯦ ꯃꯤꯄꯥꯕ, ꯑꯩꯁꯨ ꯃꯥꯒ ꯇꯤꯡꯅꯕꯁꯤꯡꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯕꯅꯤ, ꯑꯝꯇ ꯈꯪꯎꯏ ꯍꯥꯏꯔꯛꯇꯦꯕ꯫ ꯃꯦꯝꯆꯥ ꯊꯋꯥꯏ ꯋꯥꯅ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ, ꯅꯤꯁꯥ ꯆꯥꯕ ꯏꯆꯥꯁꯨ ꯅꯠꯇꯦ, ꯅꯣꯡꯃꯇ ꯃꯤꯗ ꯀꯥꯏꯖ ꯂꯥꯟꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯏꯆꯥꯗꯣ ꯃꯐꯝ ꯀꯥꯏꯗ ꯂꯩꯔꯝꯒꯗꯕ ꯅꯨꯃꯤꯠ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯏꯈꯣ ꯃꯃꯥ, ꯑꯩꯁꯨ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯔꯤꯅꯣ ꯃꯔꯦꯡ ꯂꯦꯡꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤ ꯅꯠꯇ꯭ꯔꯅꯦ? ꯍꯥ, ꯀꯔꯤ? ꯍꯣꯏꯅꯦ, ꯃꯤ ꯈꯔ ꯆꯪꯂꯛꯄꯗꯧꯅ꯫ ꯍꯩꯃꯥ, ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯜꯂꯦꯅꯦꯍꯦ꯫ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯃꯨꯛ ꯏꯟꯅꯔꯛꯂꯤꯕꯁꯤꯅ? ꯍꯩ ꯏꯄꯥꯒꯤ ꯇꯣꯝꯕ, ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤꯗ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯪꯕꯨ ꯍꯥ? ꯌꯨꯝꯗ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯊꯋꯥꯏ ꯋꯥꯔꯝꯒꯅꯤ ꯈꯪꯗꯕ꯭ꯔꯣ? ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯗꯦ ꯍꯥꯏꯗꯈꯩ ꯏꯟꯅꯔꯛꯂꯤꯕꯗꯨꯅ? ꯂꯩꯖꯥ, ꯏꯃꯥꯒ ꯄꯥꯕꯒꯗ ꯈꯨꯔꯨꯝꯕ ꯆꯠꯂꯣ꯫ ꯇꯥꯁꯤꯡꯈꯩ ꯀꯃꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯣ? ꯁꯠ ꯍꯦꯛꯇ ꯄꯥꯛꯊꯣꯛꯎ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯎꯒꯤ ꯂꯤꯆꯩ ꯆꯥꯕ ꯇꯥꯔꯤꯕ꯫ ꯄꯥꯛꯊꯣꯛꯎ꯫ ꯍꯣꯏ, ꯑꯩ ꯇꯧꯒꯦ ꯇꯥꯁꯤꯡꯈꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯖꯣꯏ, ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛ ꯖꯣꯏ꯫ ꯍꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗꯤ? ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯃꯁꯤꯕꯣ, ꯅꯃꯥꯟꯅꯕꯔꯣ? ꯁꯅꯥꯍꯜꯅ ꯑꯇꯣꯝꯕ, ꯅꯪꯒꯤ ꯃꯔꯨꯞꯁꯤꯕꯨ ꯀꯔꯝꯕ ꯆꯥꯍꯩꯗꯕꯨ ꯅꯤꯁꯥꯒ ꯆꯥꯔꯛꯀꯦꯅꯦ? ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯎꯔꯦꯅꯦ꯫ ꯆꯤꯡꯈꯩ ꯃꯌꯥ ꯍꯤꯒꯠꯂꯒ ꯈꯨꯝꯂꯩ꯫ ꯕꯥꯕꯥ, ꯏꯃꯥꯟꯅꯕ ꯅꯠꯇꯦ, ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯀꯔꯤ? ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯏꯃꯧ ꯅꯨꯄꯤ? ꯃꯁꯤ ꯅꯪ ꯍꯥꯠꯂꯒꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤ ꯃꯁꯦ ꯉꯧꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯇꯧꯔꯗꯅ ꯃꯁꯦ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯠꯇꯦ, ꯁꯣꯏꯔꯦ ꯏꯀꯨꯕꯣꯛ, ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯩꯁꯦ ꯅꯨꯄꯥ ꯅꯠꯇꯦ, ꯅꯨꯄꯤ ꯑꯁꯦꯡꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯕꯗꯤ ꯏꯃꯥ ꯄꯥꯕꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯒꯤ ꯐꯤꯖꯣꯜꯁꯦ ꯁꯤꯎꯅ ꯁꯦꯠꯆꯤꯟꯗꯨꯅ ꯅꯃꯧ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯁꯤꯅ ꯏꯃꯥꯅ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯏ, ꯆꯍꯤꯁꯨꯗ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯅ ꯂꯨ ꯀꯣꯛꯊꯣꯛꯂꯨꯕꯒꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯒꯤ꯫ ꯁꯅꯥꯍꯜꯅ ꯃꯃꯥ, ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯏꯅꯦ, ꯅꯨꯄꯤ ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯗꯁꯨ ꯂꯣꯏꯔꯒ ꯏꯃꯧꯁꯤ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯃꯥ, ꯑꯩꯅꯗꯤ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯔꯒ ꯆꯦꯟꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯋꯥꯏꯗꯗꯤ ꯃꯁꯝꯁꯨ ꯈꯔ ꯁꯥꯡꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗ ꯃꯥꯗꯤ ꯃꯃꯥꯅ ꯐꯨꯔꯦꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯅꯆꯥꯁꯦ ꯈꯥꯡꯂꯥꯛ ꯉꯝꯗꯗꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯏꯁꯤꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯦ ꯄꯨꯔꯛꯂꯕꯅꯤꯅ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯆꯤꯡꯈꯩꯅ ꯂꯥꯏꯖꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯕꯗ ꯃꯦꯝꯆꯥꯅ ꯂꯨꯒꯗꯧꯔꯤꯗ ꯃꯦꯝꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯦ꯫ ꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯅꯤ ꯈꯜꯂꯨꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯃꯨꯛ ꯁꯦꯟꯅꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ? ꯑꯁ, ꯑꯉꯥꯡ ꯁꯦꯟꯅꯕ ꯑꯃꯨꯛ ꯍꯧꯔꯗꯧꯕꯀꯣ ꯑꯩꯁꯦ꯫ ꯂꯣꯌꯥꯅ ꯑꯗꯨꯝ ꯐꯔꯦꯕ, ꯌꯨꯝꯁꯤꯗ ꯂꯛꯅꯅꯕ ꯑꯉꯥꯡ ꯑꯝꯇꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯌꯥꯝ ꯈꯪꯅ ꯃꯧ ꯊꯤꯔꯒ ꯄꯨꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯍꯩ ꯃꯩꯊꯥꯕ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ?
ꯅꯪꯅ ꯅꯍꯥꯟ ꯅꯨꯄꯤ ꯊꯤꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯨ ꯅꯨꯄꯤ ꯄꯨꯔꯛꯄ ꯍꯥꯟꯗꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯐꯞꯇꯣꯜ ꯀꯥꯔꯦꯗꯅ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨ ꯃꯇꯝꯗꯗꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡꯅ ꯁꯥꯎꯗꯨꯅ ꯈꯨꯗꯛꯇ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯇꯨꯅ ꯆꯦꯟꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯦꯝꯆꯥꯅ ꯂꯥꯏꯖꯕꯨ ꯑꯉꯥꯡꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯁꯨ ꯍꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯃꯥ ꯍꯤꯌꯥꯏꯅꯨ ꯃꯁꯥꯕꯨ ꯋꯥꯔꯛ ꯆꯦꯠꯄꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯃꯨꯡ ꯄꯨꯕꯗꯤ ꯌꯥꯝꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯂꯥꯏꯖꯅ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯃꯅꯦꯝꯅ ꯍꯥꯏꯐꯦꯠꯇ ꯇꯥꯛꯄꯗ ꯈꯪꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯈꯣꯏ ꯃꯄꯥ ꯏꯃꯧꯁꯤ ꯐꯗ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯇꯦꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯏꯃꯧ ꯈꯟꯕ ꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯅ ꯑꯍꯥꯟꯕ ꯌꯨꯝꯁꯤ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯈꯣꯡ ꯑꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄꯁꯤꯔ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯦꯃꯤ꯫ ꯀꯞꯄꯨ ꯀꯞꯄꯝꯃꯗꯤ ꯏꯃꯧꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯆꯣꯞꯄꯨ ꯆꯣꯞꯄꯝꯒꯅꯤꯗ꯫ ꯍꯣꯏꯅꯦ ꯃꯃꯥ, ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯨꯝ ꯀꯣꯏꯕꯕꯨ ꯃꯇꯧ ꯃꯥꯟꯗꯅ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯃꯤꯅꯦ꯫ ꯏꯃꯧ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯃꯁꯛꯁꯤꯁꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯄꯥ ꯏꯃꯧꯅꯤꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯁꯛꯁꯤ ꯐꯖꯔꯤ ꯄꯣꯠꯅꯤ꯫ ꯑꯗ ꯃꯥꯒꯤ ꯃꯁꯝ ꯌꯥꯎꯗꯕꯁꯤꯗ ꯃꯁꯛꯁꯤ ꯊꯤꯅ ꯎꯔꯤꯕꯅꯤ꯫ ꯏꯆꯥ ꯅꯤꯡꯉꯣꯜꯒ ꯌꯥꯎꯖꯗ꯭ꯔꯦ, ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯏꯃꯧꯁꯤ꯫ ꯃꯃꯥ, ꯍꯌꯦꯡ ꯅꯃꯧ ꯑꯍꯜ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯗꯒꯗꯤ ꯑꯣꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯏꯃꯧꯕꯨ ꯑꯣꯟꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯪꯑꯣꯠꯇ ꯑꯣꯠꯈꯥꯏꯕ ꯌꯥꯕꯗꯧꯅ꯫ ꯂꯩꯗꯅ ꯅꯨꯄꯤ ꯅꯣꯏꯗꯤ ꯍꯌꯦꯡ ꯑꯑꯣꯟꯄꯣꯠ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯏꯈꯨꯠ ꯆꯥꯕꯤꯅꯤ ꯑꯗꯨ ꯑꯗꯥꯅ ꯍꯦꯛꯇ ꯃꯔꯣꯜ ꯂꯣꯜꯂꯛꯀꯗꯧꯔꯤꯕ꯫ ꯍꯣ, ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠꯇꯣ ꯑꯩꯈꯣꯏꯗꯤ ꯈꯪꯖꯖꯔꯣꯏꯌꯦ꯫ ꯃꯈꯣꯏ ꯃꯄꯥ ꯏꯃꯧ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯤꯗꯨꯗꯤ ꯏꯈꯨꯠ ꯆꯥꯅ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯩꯅꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯗꯨ ꯈꯨꯃꯤꯠ ꯌꯧꯅ ꯆꯣꯟꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ? ꯏꯃꯥ, ꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯐꯖꯗ꯭ꯔꯣ? ꯐꯅꯦꯛ ꯁꯦꯠꯄꯗꯣ ꯀꯌా ꯈꯨꯠꯂꯣꯏꯗꯦꯕ, ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯌꯥꯝ ꯈꯨꯔꯧ ꯊꯥꯡꯉꯤ꯫ ꯑꯗꯨꯅ ꯏꯁꯥꯗ ꯀꯣꯝꯕ ꯐꯤꯖꯣꯜꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯤꯕꯅꯤ ꯏꯃꯥ꯫ ꯃꯦꯝꯆꯥꯁꯨ ꯃꯃꯧꯁꯦ ꯑꯉꯥꯡ ꯑꯣꯏꯕꯅ ꯇꯧꯖꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯧꯅ ꯐꯅꯦꯛ ꯁꯦꯠꯄ ꯀꯌꯥ ꯈꯨꯠꯂꯣꯏꯗꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯁꯦꯠꯂꯨ ꯁꯦꯠꯂꯨ꯫ ꯑꯗꯨꯒ ꯏꯅꯦꯝꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯐꯤꯖꯣꯜꯗꯣ ꯃꯄꯥꯟ ꯊꯣꯛꯄꯗꯗꯤ ꯁꯦꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯌꯨꯝꯗ ꯂꯩꯕꯗ ꯏꯁꯥ ꯀꯣꯝꯅꯕ ꯁꯦꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯦꯠꯂꯨ꯫ ꯑꯗꯨꯒ ꯅꯀꯣꯛꯇ ꯐꯤ ꯑꯃꯗꯤ ꯊꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯨꯝꯁꯤꯗ ꯅꯇꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ, ꯑꯗꯨꯅ ꯅꯪ ꯊꯛꯈꯥ ꯈꯪꯅꯗꯤ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯥꯏꯖ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯖꯔꯛꯂꯕꯁꯨ ꯌꯨꯝ ꯀꯣꯏꯕ ꯍꯩ, ꯃꯀꯨ ꯃꯅꯦꯝ ꯀꯤꯅꯗꯤ ꯆꯠꯆꯩ꯫ ꯑꯗꯨꯕꯨ ꯀꯦꯕ ꯃꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯏꯃꯧ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯁꯝ ꯀꯛꯄ ꯌꯥꯗ꯭ꯔꯦꯀꯣ꯫ ꯏꯃꯧꯒꯤ ꯁꯝꯁꯤꯁꯨ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤ, ꯑꯗꯨꯒꯅꯦ ꯐꯅꯦꯛ ꯁꯦꯠꯄꯁꯨ ꯈꯔ ꯈꯔ ꯇꯝꯃꯨꯅꯦ꯫ ꯍꯩꯅꯗꯦ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯁꯦꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯅꯤ ꯅꯪꯕꯨ꯫ ꯏꯅꯦꯝꯅꯗꯤ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯏꯃꯧꯅ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯐꯠꯇꯅ ꯍꯦꯛꯇ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯁꯨ ꯂꯥꯛꯂꯕꯗꯤ ꯃꯥꯅ ꯇꯧꯕꯗꯤ ꯌꯥꯏ, ꯑꯩꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯠꯇꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯐꯅꯦꯛ ꯁꯦꯠꯄ ꯍꯧꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯁꯝꯁꯦ ꯂꯦꯡꯖꯨꯝ ꯃꯄꯥꯁꯤꯗ ꯃꯑꯣꯡ ꯇꯥꯅ ꯀꯛꯀꯦꯕ, ꯁꯤꯃꯇꯪꯗꯤ ꯏꯃꯥꯅ ꯌꯥꯕꯤꯌꯣꯕ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯃꯧ ꯑꯣꯏꯔꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯁꯝ ꯇꯦꯟꯅ ꯀꯛꯅꯤꯡꯂꯤꯕꯕꯣ? ꯍꯣꯏ ꯏꯃꯥ, ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯈꯔ ꯀꯦꯕ ꯂꯥꯡꯕ ꯇꯧꯗ꯭ꯔꯕꯗꯤ ꯆꯍꯤ ꯈꯤꯇꯪ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯅꯃꯧꯗꯤ ꯍꯅꯨꯕꯤ ꯃꯥꯟꯗꯅ ꯏꯃꯥꯗꯒꯤꯕꯨ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯁꯤꯟꯈ꯭ꯔꯅꯤ꯫ ꯑꯩꯅ ꯍꯅꯨꯕꯤ ꯃꯥꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯐꯖꯕꯤ ꯃꯑꯣꯡ ꯊꯤꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯃꯧ ꯀꯦꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥ꯫ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯧ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯝ ꯇꯦꯟꯅ ꯀꯛꯇꯨꯅ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯐꯤ ꯃꯆꯥ ꯑꯃꯈꯛꯇꯃꯛ ꯃꯉꯛꯁꯝ ꯑꯗꯨꯗ ꯌꯥꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯏꯖꯁꯨ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯒ ꯄꯨꯟꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯅ ꯏꯅꯝꯃ, ꯅꯪꯁꯦ ꯃꯧꯅ ꯍꯩꯖꯕꯒꯤ ꯋꯥꯅꯤꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯏꯅꯝꯃꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯃꯥꯟꯈ꯭ꯔꯦ꯫ ꯍꯣ, ꯈꯔ ꯀꯦꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯈꯤꯗꯣꯏꯕ꯫ ꯑꯗꯨꯅ ꯑꯩꯅ ꯀꯦꯔꯤꯕꯁꯤ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤꯗꯃꯛꯇ ꯀꯦꯕ ꯅꯠꯇꯤꯌꯦ, ꯃꯥꯒꯤꯗꯃꯛꯅꯤ꯫ ꯏꯅꯝꯃ, ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯅꯒꯗꯤ ꯉꯥꯡꯗꯕ꯭ꯔꯣ? ꯉꯥꯡꯕꯗꯤ ꯉꯥꯡꯂꯤ ꯄꯣꯠꯅꯤꯗ, ꯑꯗꯣ ꯏꯅꯦꯝ ꯏꯀꯨ ꯐꯔꯝꯕꯒꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯕ ꯉꯝꯖꯔꯤꯅꯤ꯫
ꯑꯁꯤꯌꯥꯔꯒ ꯂꯥꯏꯖꯥ ꯎꯅꯥ ꯈꯔ ꯄꯥꯛꯄ ꯃꯈꯨꯟꯗꯨꯅ ꯃꯀꯣꯛꯇ ꯐꯠ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯕꯦꯊꯣꯏꯅ ꯍꯩꯃꯥ ꯀꯩꯅꯣ ꯏꯅꯝꯃ ꯎꯅꯥ ꯀꯪꯕꯗꯨꯕꯨ ꯅꯀꯣꯛꯇꯨ ꯀꯨꯞꯁꯤꯜꯂꯤꯕꯗꯨꯕꯣ ꯏꯅꯝꯃꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯂꯩꯄꯤꯁꯤ ꯎꯗ꯭ꯔꯣ? ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗꯗꯅ ꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯌꯦꯠꯆꯕꯗꯨꯁꯨ ꯀꯥꯎꯗꯨꯅ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯎꯅꯥꯁꯤꯡ ꯍꯦꯛꯇ ꯀꯨꯞꯁꯤꯜꯂꯕꯅꯤ꯫ ꯑꯁ ꯑꯗꯨꯒꯤꯕꯨ ꯅꯪꯁꯤꯗꯤ ꯎꯅꯥꯅ ꯀꯨꯞꯇ꯭ꯔꯕꯁꯨ ꯏꯅꯝꯃꯒꯤ ꯉꯛꯇ ꯌꯦꯜꯂꯤꯕ ꯐꯤ ꯃꯇꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯛꯇ ꯀꯨꯞꯂꯁꯨ ꯌꯥꯕꯁꯤꯗ꯫ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯇꯩ ꯅꯥꯀꯟꯗ ꯂꯦꯞꯄꯝꯕꯁꯤꯗ ꯏꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦ꯫ ꯏꯇꯩ ꯂꯩꯅ ꯂꯩꯅ ꯀꯣꯛ ꯀꯨꯞꯇ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯋꯥꯔꯤꯅꯗꯧꯔꯤꯕꯅꯤ꯫ ꯏꯅꯝꯃ ꯅꯪꯁꯤꯗꯤ ꯌꯦꯡꯕꯗ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯌꯥꯝ ꯃꯥꯜꯂꯒ ꯃꯤ ꯌꯥꯝ ꯀꯤꯔꯝꯃꯤꯀꯣ꯫ ꯃꯣꯏꯕꯨ ꯌꯥꯝ ꯀꯤꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯃꯣꯏꯅꯕꯨ ꯉꯥꯡꯅꯒꯦ ꯈꯟꯈ꯭ꯔꯗꯤ ꯁꯟ ꯑꯁꯤꯕ ꯐꯥꯎꯕꯅꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯇꯥꯅꯤꯡꯗꯗꯅ ꯍꯧꯒꯠꯂꯒ ꯆꯠꯂꯤꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯗꯤ ꯃꯤꯅ ꯏꯊꯛꯇ ꯐꯠꯇꯅ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯩꯅꯒ ꯈꯔ ꯀꯦꯕ ꯃꯃꯨ ꯄꯥꯝꯖꯕꯁꯤꯗ ꯃꯣꯏꯅ ꯉꯥꯡꯅꯔꯤꯈꯩꯁꯨ ꯏꯄꯛꯇ ꯄꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯩꯃꯥ ꯏꯅꯝꯃ ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯀꯨꯝꯍꯩꯗꯤ ꯍꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯅꯦꯝꯅ ꯐꯤ ꯁꯨꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯐꯤ ꯁꯨꯔꯝꯂꯤꯕꯁꯤꯕꯣ? ꯍꯣ ꯅꯀꯨꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯝꯃꯦ ꯊꯕꯛꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯁꯨꯝ ꯁꯨꯗꯣꯛꯀꯦ ꯍꯥꯏꯗꯅ ꯁꯨꯗꯣꯛꯂꯝꯂꯤꯕꯅꯤ꯫ ꯌꯥꯗꯦ ꯌꯥꯗꯦ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯃꯥꯅ ꯐꯤ ꯁꯨꯏꯀ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟꯅꯦ ꯅꯆꯥꯅꯨꯄꯥꯅ ꯉꯥꯡꯕꯗ ꯑꯩ ꯂꯩꯐꯝꯒ ꯈꯪꯂꯔꯣꯏꯕ꯫ ꯀꯗꯥꯏ ꯏꯃꯥ ꯐꯤꯗꯣ ꯅꯃꯧꯁꯨ ꯁꯨꯒꯦ꯫ ꯌꯥꯔꯅꯤꯗ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯏꯅꯦꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯂꯥꯏꯖꯅ ꯃꯦꯝꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤꯁꯤꯡꯗꯨ ꯃꯨꯟꯗꯨꯅ ꯁꯨꯔꯝꯃꯤ꯫ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗꯗꯅ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯏꯅ ꯅꯣꯏꯈꯠꯂꯕꯅꯤ꯫ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯃꯧꯅ ꯉꯝꯂꯤꯈꯩ ꯅꯃꯧ ꯇꯧꯖꯒꯦ꯫ ꯍꯌꯦꯡ ꯅꯃꯧꯅ ꯉꯝꯗꯕ ꯀꯥꯟꯁꯨ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯃꯥ 이따이기 루호먹이 마땀리 랩크라바나트라 លេપી 시다기디 કૈથેલ કાબની કરીને થબગી થબા ngakta ngairaani tawrisi ima aidi yumsida mawu masu laklani khanbada yam harawi mawani surabadi isili inaw tathok tasin tawraga tungaina leiba yarani ko aduni mawi bema lakadoribasina nase oizarabasu yum masida hana khongdarakpadi imaw atombi nangni yumsigi satna kanglon imawdi angang oizarabasu loina khanglabani aduna nakhoi masel khana zainaba tawda ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯏꯃꯥ ꯀꯔꯤꯒꯤ ꯃꯧ ꯃꯁꯦꯜꯕꯨ ꯄꯪꯈꯠꯇ ꯈꯠꯅꯕ ꯌꯥꯕ꯭ꯔꯗꯣ ꯑꯩꯗꯤ ꯏꯆꯦꯅ ꯈꯠꯅꯕ ꯍꯧꯔꯁꯨ ꯁꯨꯛꯈꯠ ꯍꯦꯛ ꯈꯠꯅꯕꯤꯔꯣꯏ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯃꯌꯥꯝꯒꯤ ꯆꯩꯐꯝ ꯊꯣꯛꯄꯅꯤ ꯅꯃꯧꯗꯤ ꯄꯨꯛꯇ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯁꯨꯝꯅ ꯂꯣꯌꯥꯒꯤ ꯂꯨꯍꯣꯡꯕ ꯅꯪꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡꯗꯨ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯏꯖ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ ꯃꯈꯣꯡ ꯌꯥꯡꯕꯒ ꯑꯣꯏꯔꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯅꯪꯗ ꯅꯪꯉꯤ ꯃꯦꯝꯆꯥꯅ ꯃꯈꯣꯏ ꯃꯄꯥ ꯏꯃꯧꯁꯤ ꯋꯥꯕꯅ ꯃꯄꯨꯝ ꯊꯤꯠꯂꯝꯃꯅꯤ ꯀꯣꯟ ꯐꯦꯡꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯦ ꯑꯩ ꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯐꯝꯁꯤ ꯁꯦꯝꯂꯝꯂꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯄꯣꯊꯥꯕꯤꯔꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯒꯦ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯅꯤ ꯍꯣꯏ ꯃꯁꯤꯅꯦ ꯕꯨꯠꯅꯤ ꯍꯣꯕꯨ ꯊꯣꯏꯅꯦꯍꯦ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯃꯥꯕꯨ ꯑꯝꯇ ꯀꯜꯂꯨ ꯂꯥꯎꯗꯦ ꯏꯃꯥ ꯀꯩꯅꯣ ꯅꯃꯧ ꯑꯩꯅꯤ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯅꯃꯥꯏꯗꯨꯅ ꯂꯩꯉꯧ ꯁꯥꯕ ꯃꯈꯩ ꯇꯩꯔꯤꯕꯗꯨꯅ ꯀꯔꯤꯅꯣ 이마 운사 넉톡나나바 미손가 자가 이런거 틀리가 따이리니 이마의 베마 낭시 운톡바니다고 와칼 따라가드라 하이라가 운톡바 자자기 타박 얌 떡할라까다우리 이네 무능 우보다 강드나 시람로이드 하이와니다 나마이두는 ꯉꯧ ꯁꯣꯛꯑꯦ ꯉꯧ ꯃꯈꯩ ꯇꯩꯁꯤꯜꯂꯦ ꯍꯥꯏꯔꯒ ꯀꯣꯟ ꯐꯦꯡꯂꯤꯕꯅꯦꯗꯅ 이마 ꯆꯪꯉꯦꯀꯣ ꯂꯥꯏꯇꯤꯅ ꯁꯣꯛꯀꯗꯕ ꯂꯩꯇ꯭ꯔꯦ 이마 우보다 라이팅가 로이나냐 마레이도 ꯈꯨꯅꯤꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ 이마 ꯆꯪꯉꯦꯀꯣ ꯊꯕꯛ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ 이마 ꯄꯥꯈꯠꯈꯤꯕꯗꯅ ꯀꯔꯤꯅꯣ ꯏꯁꯥꯁꯦ ꯅꯤꯛꯈ꯭ꯔꯦ ꯃꯦꯝꯆꯥꯁꯨ ꯃꯁꯤꯅ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯅꯦꯝꯒꯤ ꯈꯨꯈꯪꯗꯨ ꯅꯤꯡꯁꯤꯡꯂꯒ ꯁꯤꯗ ꯅꯣꯛꯍꯧꯔꯤ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯁꯤꯡꯈꯩꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ 이마 ꯕꯨꯠ ꯂꯩꯔꯦ ꯑꯩꯒꯤ ꯀꯥꯗ ꯂꯩꯖꯥ ꯀꯩꯅꯣ ꯇꯥꯁꯤꯡꯈꯩ ꯕꯨꯠ ꯅꯠꯇꯤꯌꯦ ꯑꯩꯅꯤ ꯃꯤ ꯅꯇꯨꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏ ꯑꯇꯣꯝꯕ ꯅꯨꯃꯤꯗꯥꯡꯅꯤ ꯌꯥꯝ ꯂꯥꯎ ꯈꯣꯡ ꯇꯧꯔꯛꯀꯅꯨꯀꯣ ꯕꯨꯠ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯅꯤ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯈꯥꯡꯕ ꯇꯥꯔꯦ ꯏꯃꯥꯁꯨ ꯏꯃꯧ ꯑꯉꯥꯡ ꯑꯃ ꯐꯪꯖꯔꯨꯕꯒꯤ ꯍꯧꯖꯤꯛꯇꯅꯦ ꯈꯪꯂꯨꯕꯒꯤ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯩꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯨ ꯌꯧꯅ ꯈꯪꯂꯕꯣꯏꯔꯦ ꯀꯩꯅꯣ ꯂꯩꯁꯥ ꯅꯪꯅ ꯅꯃꯥꯏꯗꯨꯗ ꯇꯩꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯕꯣ
ꯐꯖꯅꯕꯅꯦ ꯍꯣ ꯐꯖꯅꯕ ꯑꯩꯁꯦ ꯀꯦꯐꯝ ꯂꯥꯛꯐꯝꯒ ꯈꯪꯂꯣꯏꯗꯧꯔꯤ ꯅꯃꯥ ꯅꯆꯥ ꯁꯪꯗꯅ ꯅꯊꯧ ꯂꯩꯇꯈꯩ ꯈꯪꯖꯤꯟꯕꯤꯔꯛꯇꯅ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯖꯒꯤ ꯃꯇꯩ ꯂꯣꯌꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯈꯤꯅ ꯏꯆꯦ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯅꯃꯧ ꯑꯐꯕꯤ ꯉꯥꯛꯇ ꯉꯔꯥꯡꯇ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤꯁꯨ ꯏꯆꯦꯅ ꯊꯤꯖꯕ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧꯅꯤ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯁꯨ ꯐꯈ꯭ꯔꯕ ꯁꯈꯤ ꯏꯕꯦꯝꯃ ꯃꯧ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯁꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕꯁꯤꯗꯅꯤꯅꯦ ꯏꯆꯦꯅ ꯀꯣꯛ ꯁꯥꯔꯤꯕꯁꯦ ꯃꯧ ꯑꯍꯜ ꯑꯁꯤꯁꯨ ꯑꯩꯅ ꯐꯔꯦ ꯈꯟꯅ ꯊꯤꯔꯤꯕꯅꯤ ꯑꯐꯕꯅꯤ ꯄꯨꯟꯁꯤꯜꯂꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯗꯤ ꯌꯦꯡꯕꯗ ꯏꯪ ꯇꯞꯄꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯃꯔꯤꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯂꯥꯏꯖꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤꯕꯨ ꯉꯥꯏꯕ ꯇꯧꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯟꯅꯗꯨꯃꯛ ꯇꯧꯕ ꯑꯣꯏꯕꯅ ꯑꯔꯨꯕꯤꯗꯤ ꯃꯁꯥꯗꯨ ꯈꯔ ꯀꯣꯝꯂꯝꯃꯤ ꯏꯅꯥꯎ ꯅꯪꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯈꯪꯗꯦꯗ ꯏꯆꯦ ꯏꯄꯥꯝꯗꯒꯤ ꯏꯟꯊꯣꯛꯇ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯅ ꯂꯨꯍꯣꯡꯂꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯄꯥꯝꯒꯤ ꯃꯤꯑꯣꯏ ꯑꯃꯇ ꯂꯥꯛꯇꯨꯅ ꯏꯆꯦꯒ ꯃꯥꯏꯒ ꯍꯪꯕꯤꯔꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯑꯩ ꯊꯥꯖꯗꯦ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯃꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯕꯁꯤꯗꯤ ꯍꯣꯏ ꯏꯆꯦ ꯏꯄꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯅꯤ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠꯁꯨ ꯅꯛꯁꯤꯜꯂꯛꯄꯅ ꯃꯅꯦꯝ ꯃꯦꯝꯆꯥꯁꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯍꯅꯨ ꯊꯪꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯆꯥꯛꯀꯧꯅꯤ ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯔꯕꯁꯤꯗ ꯂꯥꯏꯖꯅ ꯏꯃꯥ ꯃꯥ ꯃꯈꯣꯏꯅ ꯆꯝꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯅꯤꯡꯗꯨꯅ ꯁꯨꯝ ꯍꯥꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯃꯧ ꯐꯖꯅ ꯀꯦꯕꯤꯒꯦ ꯏꯃꯥ ꯈꯣꯝꯕꯅ ꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯔꯨꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯍꯩꯃꯥ ꯈꯣꯝꯕ ꯅꯪꯁꯨ ꯅꯆꯦꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏꯅꯦ ꯂꯥꯏꯖ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯈꯣꯝꯕ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯣꯠꯂꯥꯎ ꯈꯣꯝꯕꯅ ꯏꯅꯦ ꯏꯙꯩꯃ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯃꯦꯝꯆꯥꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯆꯦꯕꯨ ꯂꯩꯇꯕ꯭ꯔꯅꯦ ꯏꯃꯥ ꯏꯆꯦꯗꯣ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ ꯂꯥꯏꯖꯅ ꯀꯧꯔꯨꯗꯨꯅ ꯑꯔꯨꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯔꯥꯎꯅ ꯑꯌꯥ ꯑꯇꯣꯝꯕ ꯅꯪ ꯏꯆꯦꯒꯤ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕ ꯂꯥꯏꯔꯣ ꯏꯆꯦꯗꯤ ꯅꯪ ꯂꯥꯛꯄ ꯌꯦꯡꯕꯗ ꯉꯛꯁꯦ ꯂꯣꯏꯅ ꯄꯩꯔꯄꯣꯠꯅꯤꯗ ꯉꯔꯥꯡꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯆꯦ ꯉꯔꯥꯡꯗꯣ ꯑꯩꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯂꯥꯛꯄ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯉꯟꯇꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯣꯌꯥꯅ ꯑꯔꯨꯕꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯑꯉꯥꯡꯁꯦ ꯄꯨꯕ ꯌꯥꯔꯗꯤ ꯊꯦꯝꯗꯨꯅ ꯄꯨꯕꯤ ꯈꯣꯠꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯆꯠꯂꯒ ꯃꯥꯅꯨꯝꯁꯤꯗ ꯅꯤꯡꯉꯝꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯔꯨꯕꯤ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯂꯣꯌꯥ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯔꯕꯅꯤ ꯏꯅꯥꯎꯅ ꯆꯠꯄ ꯉꯝꯃꯣꯏ ꯏꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯌꯨꯝꯁꯤꯗ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯍꯦꯛ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯃꯕꯨꯡꯗꯧꯅ ꯏꯇꯩ ꯑꯗꯨ ꯆꯥꯁꯤ ꯑꯗꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯨꯡꯁꯤꯅꯤ ꯃꯇꯧꯁꯦ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯖꯔꯗꯅ ꯑꯔꯨꯕꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯅꯨꯡꯁꯤꯅꯤ ꯑꯉꯥꯡ ꯃꯤꯉꯝꯃꯤꯁꯤꯗ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯂꯨꯞꯂꯕꯅꯤ ꯑꯩꯈꯣꯏꯒꯗꯤ ꯃꯁꯤꯡ ꯊꯥꯕꯤꯕ ꯅꯠꯇꯦ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ ꯁꯅꯥꯍꯜꯅ ꯃꯃꯥ ꯅꯃꯧ ꯑꯍꯟꯕꯨ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯨ ꯎꯗꯦ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯝꯗꯥꯏꯗ ꯃꯅꯥ ꯂꯧꯕꯝꯗꯤ ꯍꯩꯇ꯭ꯔꯦ ꯃꯈꯣꯏ ꯃꯄꯥ ꯍꯅꯨꯊꯪꯗꯅꯦ ꯄꯨꯛꯇꯣ ꯄꯪꯐꯠ ꯐꯠꯇꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯃꯤ ꯏꯃꯧꯁꯦ ꯂꯥꯛꯄ ꯀꯨꯏꯖꯗ꯭ꯔꯤꯕꯒꯤ ꯏꯀꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯊꯕꯛ ꯐꯩ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯦ ꯃꯧ ꯑꯅꯧꯕꯤꯅ ꯏꯀꯥꯏ ꯂꯤꯔꯛꯂ ꯃꯇꯝꯗ ꯊꯕꯛ ꯐꯩ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯃꯧꯁꯤꯒꯤ ꯍꯥꯛꯇꯛꯇ ꯇꯥꯕ ꯇꯥꯔꯤꯍꯦ ꯑꯩ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯑꯩꯁꯦ ꯑꯔꯨꯕꯤꯅꯤ ꯑꯔꯨꯕꯤ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥꯅꯁꯨ ꯍꯦꯟꯕ ꯌꯥꯔꯣꯏ ꯑꯁꯤꯗ ꯃꯧꯅꯤꯅ ꯑꯉꯥꯡ ꯁꯣꯏꯅꯥꯎꯕ ꯂꯩꯔꯤꯕꯁꯦ ꯃꯁꯤꯕꯨ ꯅꯝꯊꯗꯨꯅ ꯑꯩꯅ ꯉꯝꯅ ꯄꯥꯟꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯔꯨꯕꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯉꯥꯡ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯐꯕꯤꯒ ꯁꯥꯗꯅ ꯆꯍꯤ ꯁꯨꯗꯅ ꯃꯌꯨꯝ ꯄꯥꯟꯕꯤ ꯃꯥꯅꯁꯨ ꯑꯗꯣ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯒ ꯄꯨꯟꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯀꯝꯗꯧꯅ ꯇꯣꯉꯥꯟ ꯆꯥꯅꯤ ꯏꯅꯦꯝ ꯏꯀꯨꯠ ꯍꯦꯛ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯑꯁꯦ ꯁꯧꯍꯟꯅꯅꯕ ꯊꯕꯛ ꯑꯩꯅ ꯇꯧꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯧ ꯃꯁꯦꯜ ꯈꯠꯅꯗꯨꯅ ꯇꯣꯉꯥꯟ ꯆꯥꯈꯤꯕꯅꯤ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯑꯔꯥꯟꯕꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯖꯗꯧ ꯂꯩꯔꯕꯁꯤꯗꯕꯨ
ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯛ ꯁꯥꯔꯒ ꯂꯩꯔꯤꯕ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯩ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯅꯩ ꯂꯥꯏꯖꯅ ꯆꯠꯂꯣꯏꯗꯕ ꯑꯣꯏꯕꯅ ꯆꯠꯀꯗꯧ ꯃꯆꯦꯒ ꯃꯅꯦꯝꯒꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯣꯏꯁꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ ꯂꯥꯏꯖꯅ ꯏꯃꯥ ꯀꯦꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯂꯣꯌꯥꯅ ꯃꯧꯇꯣꯝꯕꯤ ꯉꯁꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯏꯇꯩꯅ ꯏꯈꯨꯠꯃꯛꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏꯅꯦ ꯏꯇꯩ ꯂꯣꯏ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯅꯦꯝ ꯃꯀꯨ ꯈꯛꯅ ꯅꯠꯇꯅ ꯃꯆꯟꯅꯨꯄꯤ ꯂꯩꯖꯗꯕꯅ ꯂꯣꯌꯥꯁꯨ ꯂꯥꯏꯖꯕꯨ ꯃꯅꯥꯎꯅꯨꯄꯤꯅꯤ ꯈꯟꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯒꯨꯝꯅ ꯈꯟꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ ꯆꯤꯡꯈꯩꯅ ꯅꯆꯣ ꯑꯗꯨꯗꯤ ꯁꯔꯦꯡ ꯊꯣꯡꯕ ꯑꯃꯒ ꯀꯥꯎꯅꯌꯦꯟ ꯊꯣꯡꯕ ꯑꯃꯒ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯇꯣꯝꯕ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯍꯪꯖꯕꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯣ ꯇꯥꯆꯧ ꯅꯅꯥꯎꯅꯨꯄꯤꯁꯦ ꯑꯩꯒꯤꯗꯤ ꯏꯇꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯅꯗꯤ ꯃꯇꯩꯗ ꯀꯃꯥꯏꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯗꯣꯔꯤꯒꯦ ꯍꯣꯏ ꯅꯪꯅ ꯍꯦꯛ ꯆꯨꯝꯃꯣ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯅꯇꯩ ꯃꯣꯏ ꯆꯠꯄꯒꯤ ꯂꯥꯡꯂꯤꯉꯩꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯊꯦꯜꯗ ꯐꯠꯀ ꯍꯧꯔꯁꯤ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯏꯖꯕꯨ ꯀꯧꯔꯗꯨꯅ ꯏꯅꯥꯎ ꯍꯣꯏ ꯏꯅꯥꯎ ꯅꯪꯕꯨ ꯏꯆꯦꯒꯤ ꯀꯥꯗ ꯑꯃꯇ ꯆꯪꯉꯛꯑꯣ ꯂꯥꯏꯖꯁꯨ ꯃꯆꯦꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯆꯦ ꯅꯅꯥꯎꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯥꯎ ꯅꯪ ꯅꯆꯦꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯤꯖꯤꯟꯕꯁꯦ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯛꯑꯣ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠꯅꯤ ꯍꯣꯔꯦꯟꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯏꯇꯥꯔꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯎꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯥꯡ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯈꯔ ꯀꯦꯕ ꯂꯥꯡꯕ ꯍꯩ ꯍꯥꯏꯗꯅ ꯏꯆꯦꯅ ꯀꯦꯔꯤꯕꯁꯦ ꯑꯁꯣꯏ ꯑꯔꯥꯛ ꯑꯃꯨꯛꯇ ꯌꯦꯡꯂꯛꯑꯣ ꯍꯣꯏ ꯏꯆꯦ ꯆꯤꯟꯕꯥꯜꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩ ꯁꯦꯝꯕꯤꯒꯦ ꯑꯗꯨꯒ ꯁꯅꯥꯗꯤ ꯑꯁꯤꯒꯤ ꯅꯨꯡ ꯊꯤꯟꯗꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯤꯌꯨ ꯏꯆꯦꯒꯤ ꯃꯥꯏꯗ ꯑꯁꯤ ꯁꯤꯕꯅ ꯍꯦꯟꯅ ꯄꯛꯆꯗꯣꯏꯅꯤ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯁꯤ ꯏꯜꯂꯣ ꯁꯤꯅ ꯍꯦꯟꯅ ꯄꯛꯆꯗꯣꯏꯅꯤ ꯃꯧ ꯑꯔꯦꯝꯕꯤ ꯂꯦꯝꯇ꯭ꯔꯤꯛ ꯂꯦꯝꯃꯤ ꯃꯥꯟꯗꯣꯏꯅꯤ ꯏꯆꯦꯁꯤ ꯑꯔꯨꯕꯤꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯕꯤꯁꯨ ꯊꯣꯛꯄꯒ ꯃꯅꯤ ꯃꯃꯧ ꯄꯨꯟꯅ ꯆꯥꯛꯀꯧꯕ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ ꯀꯅꯥꯅꯗꯤ ꯀꯞꯂꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯖ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯂꯩꯍꯧꯔꯤ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯦꯟꯗꯅ ꯀꯞꯆꯩ ꯏꯃꯥ ꯕꯥꯕꯥ ꯅꯆꯧ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯆꯜꯂꯤꯕ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕ꯭ꯔꯣ ꯉꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯜꯂꯩꯒꯤ ꯁꯔꯨꯛ ꯊꯨꯡꯍꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯃꯈꯣꯏꯅ ꯇꯣꯛꯈꯤꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯄ ꯎꯔꯒ ꯅꯈꯣꯏ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯧ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯅꯆꯜꯂꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯤꯕ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯅꯆꯧ ꯅꯈꯣꯏꯅ ꯅꯆꯜꯂꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯛꯈꯤꯕ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯎꯟꯄꯣꯠꯁꯤꯡ ꯑꯁꯤꯅꯗꯤ ꯅꯆꯜꯂꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯩꯊꯣꯛꯄꯤꯗ꯭ꯔꯤ ꯅꯈꯣꯏ ꯑꯃꯨꯛꯇꯗꯤ ꯅꯆꯜꯂꯩꯒꯤ ꯈꯣꯡꯒꯨꯜ ꯏꯔꯛꯈꯨꯑꯣ ꯇꯥꯆꯧ ꯂꯥꯏꯖꯅ ꯀꯞꯂꯤꯉꯩ ꯆꯤꯡꯈꯩꯁꯨ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ ꯇꯥꯁꯤꯡꯈꯩ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯊꯨꯡꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯁꯦ ꯅꯪꯗꯤ ꯑꯁꯨꯝꯅ ꯀꯞꯄ ꯄꯛꯆꯗꯦ ꯃꯣꯃꯣꯅꯣꯛꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯕꯅ ꯄꯛꯆꯕꯤ ꯑꯩꯒꯤ ꯂꯥꯏꯖꯅꯤ ꯅꯪꯅ ꯇꯣꯏꯅ ꯍꯥꯏꯕ ꯇꯥꯏ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯛꯀꯧꯕꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯅꯅꯦ ꯅꯣꯏꯒꯤ ꯂꯃꯣꯡ ꯌꯣꯡꯃꯟꯕꯗꯣ ꯑꯗꯨ ꯁꯥꯛ ꯌꯦꯡꯉꯨ ꯆꯤꯡꯈꯩꯅ ꯊꯦꯝꯕꯗꯒꯤ ꯂꯥꯏꯖꯁꯨ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯇꯩ ꯃꯀꯨ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏꯖꯒꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥꯍꯜꯅ ꯍꯩ ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯕꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯕꯥꯕꯥ ꯉꯁꯤꯗꯤ ꯅꯃꯧ ꯊꯕꯛ ꯑꯝꯇ ꯌꯥꯎꯒꯦꯕ ꯌꯥꯗ꯭ꯔꯦ ꯏꯇꯩꯒ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯈꯨꯄꯥꯝꯅꯤ ꯄꯥꯕꯒꯤ ꯅꯆꯥꯅꯤꯁꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯔꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅꯤꯁꯦ ꯊꯕꯛ ꯑꯝꯇ ꯁꯨꯗꯅ ꯐꯝꯖ ꯆꯥꯔꯒ ꯂꯩꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯏꯃꯧ ꯇꯣꯝꯕꯤ ꯅꯪ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯁꯦꯁꯦ ꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯃꯨ ꯏꯃꯧꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅ ꯏꯀꯨꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯕꯥꯕꯥ ꯂꯥꯏꯖꯁꯨ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ ꯁꯅꯥꯍꯜ ꯁꯦꯜ ꯈꯔ ꯂꯥꯏꯖꯗ ꯄꯤꯗꯨꯅ ꯁꯤꯅ ꯏꯃꯧꯒꯤ ꯆꯥꯅꯤꯡꯕ ꯉꯃꯣꯛ ꯂꯩꯌꯨꯀꯣ ꯏꯃꯧꯗꯤ ꯉꯃꯣꯛ ꯌꯥꯝ ꯆꯥꯒꯟꯕꯅꯤ ꯏꯃꯧꯗꯤꯅꯦ ꯏꯀꯨꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯀꯣꯛ ꯐꯥꯎꯕ ꯁꯤꯛꯇꯅ ꯏꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯁꯨ ꯉꯁꯥꯏ
ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯥꯏꯖꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯄꯤꯗꯨꯅ ꯂꯣꯌꯥꯅ ꯁꯤꯅ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤ ꯊꯕꯛ ꯐꯕꯤꯒꯤ ꯏꯇꯩꯅ ꯄꯤꯕꯅꯤ ꯅꯆꯦꯒ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯃꯧꯅꯤ ꯈꯠꯅꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯂꯣꯏ ꯆꯤꯡꯈꯩꯅ ꯁꯤꯅ ꯏꯇꯨꯒꯤ ꯅꯄꯨꯔꯣꯏꯕꯩꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤꯀꯣ ꯂꯥꯏꯖꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯊꯧꯕꯗꯨꯁꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯍꯩꯃ ꯊꯧꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯃꯧꯁꯤ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯕꯣꯔ ꯄꯤꯔꯝꯂꯤꯕꯅꯤꯅꯦ ꯊꯧꯕꯁꯨ ꯍꯔꯥꯎꯅ ꯃꯥꯃꯥ ꯃꯈꯣꯏꯅ ꯏꯆꯜꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯁꯤ ꯎꯕꯗ ꯅꯁꯥꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ ꯃꯥꯃꯥ ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯅꯆꯜ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯩꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯦ ꯍꯥꯏꯅ ꯅꯕꯨꯡꯅꯤꯡ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯁꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜꯅ ꯀꯞꯄ ꯐꯠꯇꯦ ꯏꯆꯜꯒꯤ ꯐꯅꯨꯡꯉꯥꯏ ꯇꯥꯟꯒꯠꯂꯛꯄꯗ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎ ꯇꯝꯅꯤꯡꯗꯗꯨꯅ ꯇꯝꯗꯕꯅꯤ ꯑꯕꯣꯛꯇꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯕꯣꯛꯀꯤ ꯀꯨꯝꯑꯣꯟ ꯂꯩꯕꯅ ꯏꯆꯜꯕꯨ ꯆꯥꯛꯀꯧꯗ꯭ꯔꯕꯁꯨ ꯏꯕꯨꯡꯅ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯑꯕꯣꯛ ꯂꯩꯇꯕꯒꯤ ꯄꯥꯎ ꯐꯥꯎꯕ ꯅꯆꯜ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯏꯕꯨꯡꯒꯤ ꯂꯥꯏꯖ ꯅꯪ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯄꯥꯎꯁꯦ ꯅꯪ ꯈꯪꯍꯟꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯏꯆꯜꯅ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯕꯅꯨꯀꯣ ꯑꯗꯣ ꯅꯪꯁꯨ ꯅꯣꯡꯃꯇ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯇꯥꯆꯧ ꯑꯩ ꯌꯨꯝꯗ ꯂꯥꯛꯇꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯐꯨꯔꯗꯤꯅ ꯑꯗꯨꯝ ꯀꯤꯗꯅ ꯂꯥꯛꯇ꯭ꯔꯕ ꯏꯃꯥ ꯀꯤꯕꯒꯤ ꯑꯣꯏꯔꯦ ꯏꯆꯜꯅ ꯅꯣꯡꯃꯇ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯤꯔꯨꯔꯅꯨꯀோ ꯏꯃꯥꯅ ꯅꯪꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯈꯤꯗꯕꯗꯨꯗ ꯏꯃꯥꯁꯨ ꯅꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯣ ꯉꯝꯗ ꯇꯛꯁꯤ ꯁꯣꯜꯂꯤꯕꯅꯤ ꯇꯨ ꯁꯤꯒꯤ ꯐꯤꯁꯦ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯏꯆꯜꯒꯤ ꯂꯤꯛꯁꯤꯃꯁꯨ ꯏꯆꯜꯒꯤꯗꯃꯛ ꯁꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯇꯥꯆꯧ ꯁꯤꯕꯤꯒꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯁꯨ ꯍꯦꯛ ꯍꯜꯂꯛꯇꯨꯅ ꯍꯩꯃꯥ ꯊꯧꯕ ꯅꯪꯁꯨ ꯂꯥꯛꯂꯝꯅꯤꯗꯅ ꯍꯣꯏꯅꯦ ꯑꯕꯣꯛꯀꯤ ꯀꯨꯝꯑꯣꯟ ꯂꯩꯕꯅ ꯏꯆꯜ ꯆꯥꯛꯀꯧꯕ ꯌꯥꯗ꯭ꯔꯕꯁꯨ ꯐꯤ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯁꯨꯡ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯏꯃꯧꯅ ꯆꯥꯛꯀꯧꯕ ꯆꯠꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯕꯁꯨꯅꯦ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯗꯦ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧꯁꯨ ꯊꯋꯥꯏ ꯍꯔꯥꯎꯖꯅꯅꯕ ꯊꯧꯕꯅ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯏꯆꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯅꯦ ꯁꯣꯏꯗꯅ ꯅꯆꯜꯕꯨ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯨꯕꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯔꯨꯕꯤ ꯍꯥꯟꯅꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯝꯕꯗꯨꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯂꯩꯀꯥꯏꯒꯤ ꯆꯠꯅꯗꯕꯤ ꯃꯧꯁꯤꯡꯒ ꯂꯣꯏꯅꯔꯤ ꯃꯇꯤꯛ ꯂꯥꯟꯖꯗꯕꯤ ꯂꯥꯏꯖꯕꯨ ꯄꯨꯛꯅꯤꯡꯗ ꯌꯦꯛꯄꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯏꯅꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯁꯤꯟꯅꯕꯁꯤꯗ ꯏꯅꯦꯝ ꯏꯀꯨꯅꯤ ꯇꯧꯔꯤꯕꯁꯤꯗ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯂꯣꯏꯅ ꯂꯨꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝꯗꯣ ꯏꯅꯦꯝ ꯏꯀꯨꯅ ꯁꯣꯏꯗꯅ ꯂꯩꯕꯤꯕ ꯑꯣꯏꯔꯝꯒꯅꯤꯕ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕ ꯃꯥꯅꯕꯨ ꯀꯔꯥꯏꯗꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯁꯅꯥ ꯂꯨꯄꯥꯅꯣ ꯆꯤꯟꯗꯗ ꯃꯧ ꯑꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯗꯨꯒ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯁꯦꯜ ꯊꯨꯝ ꯑꯃꯅ ꯂꯥꯏꯁꯤꯗ ꯁꯨꯝ ꯄꯤꯕ ꯑꯩꯅꯦ ꯏꯁꯤ ꯁꯨꯝ ꯀꯥꯒꯗꯧꯔꯤ ꯇꯧꯔꯤꯁꯦ ꯐꯩꯗꯅ ꯑꯩꯉꯣꯟꯗꯅ ꯐꯤ ꯃꯇꯠ ꯃꯇꯥ ꯈꯔ ꯊꯣꯟꯕꯤꯔꯒ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯅ ꯁꯅꯥ ꯂꯨꯄꯥ ꯍꯦꯛꯇ ꯍꯩꯊꯕ ꯑꯩꯒꯤ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯜꯗꯣ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯇꯥꯔꯦꯗꯅ ꯑꯔꯨꯕꯤ ꯑꯩꯁꯤꯕꯨ ꯑꯔꯥꯏꯕ ꯅꯨꯄꯤꯅꯤ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯜ ꯊꯝꯐꯝꯗꯒꯤ ꯂꯣꯟꯅ ꯁꯦꯜ ꯈꯖꯤꯛ ꯂꯧꯊꯣꯛꯄꯁꯨ ꯍꯧꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯧꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯃꯤꯋꯥ ꯉꯥꯡꯂꯤ ꯊꯕꯥꯅ ꯑꯔꯨꯕꯤ ꯅꯪꯕꯨ ꯀꯣꯛ ꯇꯧꯒꯥꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯣ ꯅꯪꯕꯨ ꯅꯔꯨ ꯅꯌꯥꯡꯒꯗꯣ ꯀꯦꯝꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯤꯅꯤꯅ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯔꯝꯒꯗꯧ ꯃꯥꯟꯗꯦ ꯃꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯔꯨꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯇꯧꯕ ꯁꯥꯗꯨꯅ ꯍꯥꯏ ꯏꯆꯦ ꯍꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯅꯤ ꯃꯀꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯀꯥꯏꯁꯦ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯏꯃꯨꯡ ꯑꯃ ꯄꯨꯔꯛꯄ ꯀꯥꯏꯁꯦ ꯍꯦꯜꯂꯥꯒꯤ ꯊꯕꯛ ꯅꯠꯇꯦ ꯌꯦꯡꯉꯨꯗꯅ ꯑꯩꯈꯣꯏ ꯁꯝꯊꯥꯎ ꯍꯥꯠꯄ ꯁꯪꯗ꯭ꯔꯤꯕꯁꯦ ꯑꯗꯨꯃꯗꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯎꯟꯊꯣꯛꯅ ꯅꯥꯈ꯭ꯔꯕ ꯖꯥꯠꯅꯤ ꯏꯆꯦꯈꯣꯏꯗꯤ ꯍꯦꯛ ꯉꯥꯡꯉꯨ ꯆꯩꯔꯨꯕꯁꯨ ꯌꯥꯗꯕ ꯃꯅꯦꯝ ꯃꯀꯨꯅꯤ ꯌꯥꯗꯨꯅ ꯇꯧꯔꯤ ꯄꯣꯠꯅꯤꯅ ꯈꯪꯔꯦ ꯏꯆꯦ ꯍꯥꯏꯔꯨ ꯉꯥꯡꯂꯨꯔꯕꯁꯨ ꯏꯅꯦꯝ ꯏꯀꯨꯅꯤ ꯍꯦꯛꯇ ꯀꯟꯈꯠꯂꯛꯇꯨꯅ ꯊꯝꯈꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯌꯦꯡꯉꯣꯏ ꯑꯔꯨꯕꯤ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ
ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯏꯃꯨꯡ ꯀꯥꯏꯅꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯆꯦꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯅꯇꯣꯝꯇ ꯋꯥꯅ ꯏꯃꯨꯡ ꯄꯨꯔꯤꯕꯗꯣ ꯍꯌꯦꯡ ꯅꯥꯔꯛ ꯌꯦꯛꯂꯛꯂꯒ ꯅꯪꯗꯅꯤꯀꯣ ꯑꯇꯇꯥꯏ ꯑꯣꯏꯅ ꯋꯥꯍꯧꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥ ꯉꯝꯗꯦ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯧ ꯐꯠꯇꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯧꯍꯧꯀꯣ ꯎꯔꯦꯗꯅ ꯏꯆꯦ ꯍꯣꯏꯁꯨ ꯉꯜꯂꯤꯉꯩ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯆꯤꯡꯐꯥꯎ ꯐꯨꯛꯀꯤ ꯇꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯦ 이루 양겹ꯂꯛ는 마tam시다다 아따다이네 하이두나 동안 비자락리버세 낭양 빵말리 빵가누고 호이세 아토비다 아이 누파다 동안 사비 와팜세 아이 하우독두나 옌glage asumna arubi pukjel pikpagi haunabi mina ngangmuwa lawduna pukta phatanata khalami makhoi mapa karino aigi sel thambamasibu handak marakse selsi senabagum tawida mama nangna nangpochi sinnabigini sel mangi haina harakano ai taningdiko imungsida kari karba nungsi sik haibase aingondagi nangnena khangpham thokpaniko karino makhoi mapan haibiribasibo aidi bap ama taba ngamdreda mama aina hairo yauna haidabani namau halse mabuk ama iseng seng de yego nangi upu lona hanglambado ai imitsida urabani de imoni kadoruni khallaga ai tumina lesilabagi wani de hoine makhoi mapa na hairibase chumba tai karino aigi mau halasibo aina di kayada pamsana haina singnaduna chawna luhungliba mapan thongi saktamna miyoibagi magule payade haibase kayada sumlamlaba yengu mama imau atombisina phamanbagi imungsi manil thoktrabaniko namau halasina khara wakal taraga namausi warak wateng badra hairaga man oina mau moibagi lisat sasatrene makhoi mapa aisu mitang manate pumnamang uri khanglibani aina he ganglu serubusu mau masilda misang mikhaina hekta haigadoribani aduni mama ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯃꯅꯤꯜ ꯊꯣꯛꯇꯅꯕ ꯅꯪꯁꯨ ꯎꯄꯨꯁꯣꯗꯣ ꯅꯈ꯭ꯋꯥꯡꯅ ꯀꯤꯁꯤꯟꯒꯦꯔꯥ ꯅꯪ ꯉꯛꯁꯝꯗꯨꯅ ꯌꯥꯟꯁꯤꯟꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯇꯧ ꯑꯔꯣꯕꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯨꯟꯅ ꯈꯪꯂꯕ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯤꯃꯥꯡ ꯊꯣꯛꯅ ꯈꯠꯅ ꯆꯩꯅꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯝꯃꯤ ꯑꯔꯣꯕꯤ ꯃꯥꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯋꯥꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯊꯥ ꯂꯦꯞꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ 이문기 타박 뿜바 마나 떠우바 따람이 동안 짜닝 러브수 라이스나 농무다 마시레 타고론 까이다나 마네 마쿠나 티부 와하이 강드바나 동안 행트 싸마수 망감람대 밈자나 하이 마우한 쌀루산 ngạc 타자루 이마 와람라니 타박 마얌시 ngam나부 혼나보다 이콘 싱시 이싱 마이 싱시디 이마 사이라게 아루비수 와나가 와바가 단자리 칼라두나 호이마 아두디 아이 ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤ ꯐꯤꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯇꯥꯟꯗꯨꯝ ꯆꯥꯔꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯈꯤꯒꯦ ꯁꯤꯔꯦ ꯑꯩ ꯋꯥꯕꯅ ꯃꯤꯅꯥꯏꯗꯨꯃ ꯉꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯉꯝꯕꯤꯁꯤꯅ ꯑꯩꯗꯤ ꯊꯥ ꯂꯦꯞꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯨꯛꯇ ꯂꯩꯈ꯭ꯔꯦ ꯇꯣꯏꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯐꯠꯇ ꯋꯥ ꯀꯌꯥ ꯁꯟꯗꯣꯛꯄꯗꯨ ꯂꯥꯏꯖꯁꯨ ꯃꯅꯥꯅ ꯇꯥꯔꯗꯨꯅ ꯅꯣꯡꯃꯗꯤ ꯂꯥꯏꯖ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯁꯤ ꯊꯣꯛꯂꯛꯑꯣ ꯉꯁꯤꯗꯤ ꯋꯥ ꯆꯠꯆꯕꯤ ꯉꯥꯡꯅꯁꯤ ꯀꯩꯅꯣ ꯏꯅꯥꯎ ꯅꯪꯒꯤ ꯈꯣꯟꯗꯥꯗꯨꯕꯣ ꯊꯛꯈꯥꯒ ꯀꯔꯤꯝꯇ ꯈꯪꯖꯤꯜꯂꯛꯇꯕꯒꯤ ꯋꯥꯅꯤꯅꯦ ꯈꯣꯟꯗꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯅꯥꯎꯅ ꯊꯛꯈꯥ ꯀꯥꯏꯔꯛꯂꯤꯕꯁꯦ ꯏꯆꯦꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅꯅꯤ ꯍꯦꯡꯉꯥ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯅꯪꯅꯁꯨ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯔꯝꯗ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯅꯠꯇꯤꯛꯂꯣ ꯂꯥꯏꯖꯁꯨ ꯍꯟꯗꯦ ꯏꯆꯦ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯌꯨꯝꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯅꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯌꯨꯝꯂꯣ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯇꯨꯃꯤꯟ ꯂꯩꯅꯍꯧꯀꯣ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯃꯇꯨꯡꯗꯅꯦ ꯅꯆꯦꯗ ꯑꯁꯨꯝꯅ ꯅꯆꯜ ꯈꯨꯝꯂꯝꯂꯕ ꯅꯦꯝꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯂꯥꯏꯖ ꯄꯦꯟꯗꯕ ꯍꯦꯟꯃꯟꯗꯨꯅ ꯀꯞꯂꯒ ꯏꯃꯥ ꯑꯩꯅ ꯅꯣꯡꯃꯇ ꯏꯆꯦꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯆꯦꯅ ꯑꯩꯒꯤ ꯃꯔꯝꯗ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯑꯅꯤ ꯀꯌꯥ ꯁꯟꯗꯣꯛꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯁꯤꯗꯕꯨ ꯅꯃꯧꯅ ꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥ ꯃꯃꯧ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯧꯍꯜ ꯅꯪ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯏ ꯍꯥ ꯅꯅꯥꯎꯁꯤꯅ ꯑꯁꯨꯛ ꯍꯔꯥꯎꯔꯤꯕꯁꯦ ꯏꯃꯥ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯏꯅꯥꯎꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯄꯗ ꯃꯤꯅ ꯇꯝꯂꯕ ꯄꯥꯎ ꯂꯧꯔꯒ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯟꯒꯗꯧꯕ ꯁꯤꯜꯂꯤꯕꯅꯤ ꯃꯁꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯉꯝꯕꯤꯅꯤꯀꯣ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯒꯗꯧꯕꯕꯨ ꯑꯣꯟꯊꯣꯛꯅꯕ ꯀꯤꯖꯔꯦꯗ ꯃꯄꯥꯜꯗ ꯀꯟꯅ ꯉꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯏꯆꯦ ꯃꯤꯅꯕ ꯋꯥꯗꯤ ꯍꯥꯏꯕꯤꯒꯅꯨ
ꯏꯆꯦꯅꯒꯤ ꯃꯔꯝꯗ ꯐꯠꯇ ꯋꯥꯔꯤ ꯁꯟꯗꯣꯛꯇꯦ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯑꯃꯨꯛꯇ ꯏꯅꯦꯝꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯄꯤꯌꯨ ꯏꯆꯦ ꯍꯦꯡꯉ ꯅꯪꯅ ꯋꯥꯁꯛꯎ ꯍꯥꯏꯔꯒ ꯑꯩꯅ ꯋꯥꯁꯛꯀꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯅꯆꯦꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯀꯅꯥꯅ ꯀꯔꯤ ꯇꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯌꯨ ꯏꯅꯦꯝꯗ ꯁꯦꯡꯅ ꯍꯥꯏ ꯏꯃꯥ ꯀꯅꯥꯅꯁꯨ ꯅꯃꯧꯗ ꯄꯥꯎ ꯇꯝꯂꯛꯇꯦ ꯑꯩꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕ ꯆꯠꯄꯗ ꯏꯅꯥꯁꯤꯅ ꯇꯥꯔꯛꯂꯕ ꯏꯃꯤꯁꯅ ꯎꯔꯛꯂꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯆꯦꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯏꯅꯦꯝꯗ ꯅꯤꯡꯊꯤꯅ ꯍꯥꯏ ꯏꯃꯥ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯄꯥ ꯂꯩꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏ ꯑꯩꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯐꯥꯎꯕ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯅꯨꯄꯥꯗ ꯄꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯅꯧ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯂꯣꯟꯅ ꯈꯪꯗꯕ ꯅꯨꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯃꯦꯝꯆꯥ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯩꯅꯗꯕ ꯐꯥꯎꯖꯩ ꯏꯃꯧ ꯑꯍꯜ ꯅꯪꯃꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯁꯦ ꯅꯅꯥꯎꯁꯤꯒꯤ ꯃꯊꯛꯇ ꯄꯥꯎꯊꯪꯅꯕꯤꯔꯤꯕꯅꯤꯀꯣ ꯏꯅꯦꯝꯅ ꯄꯥꯝꯖꯅ ꯍꯥꯏꯖꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯏꯃꯧꯗꯣ ꯅꯪꯅꯤꯀꯣ ꯑꯔꯨꯕꯤꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯅ ꯂꯨꯛꯊꯗꯨꯅ ꯂꯩ ꯂꯥꯏꯖꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ 이제 낭막나 나나와 기망나면 실람라버니까 이제는 아이 반타나 오빠나 실람아서 이 술만하니 아생만 본바 강남가니 아이는 반타블리 짰잖두나 이 사슴은 오고 오이람라버니 이 사슴 타이방 바원방 남자나 아이는 타와이시 타기 모이사나 누가 아이는 라한다만 막 떠오이라버니 이제 낭수 막복심하기 남빈다나 자하이부터 우버 팡나버 어유고 이모와 또비 답타우고 나시다 아둠나 하이브 파테고 하이 마와한 까리기도 낭나 쏙담다 한거이바 미시나가 너와 펌시부 미고나 산독리바 하 마시드 낭이 까리 동자바노 로야 사우나 마기 누피기 마마이다 쿠팍나 타두나 까리기도 낭나 쏙담다 묵질 빅리바 아가 시드 노부다 이시 하이브드기 헨키드바 aduga nangna migi mangnam silibu karigino ha o makhoi tasu nanaw nu bisigi misang sang tu na ai bu khutara bu natro ai ngondagi nanaw nu bisni hena lumdu khaliba sibu nate nanaw nu bisibu makhoi nu bagilo na biro arubiya kan wai sida loya saube man khiduna arubiu putharak lambi memsasu mamaugi tabda hangoi tu kacharaba kai henu wahaida mamabu khambagi mahutta imagi asoba sadi sagi lephumda leigadabani ꯃꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯁꯥꯗ ꯐꯅ ꯐꯨꯖꯩꯗꯨꯅ ꯍꯣꯔꯛꯂꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯂꯔꯣꯏ ꯃꯤ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯗꯕꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯃꯄꯥꯝ ꯊꯥꯈꯣ ꯂꯣꯌꯥꯁꯨ ꯃꯩꯍꯧꯅ ꯁꯥꯎꯈꯤꯕꯅ ꯑꯔꯨꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯦꯝꯆꯥ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯧ ꯑꯇꯣꯝꯕꯤ ꯅꯪꯉꯣꯟꯗ ꯏꯅꯦꯝꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯇꯝꯃꯨ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯅꯝ ꯀꯟꯗꯅ ꯂꯧꯈꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ ngasi tabda hangoi tu kacharaba wai wata kaya nathakta mina ngangli base nang ngasi dagi mawmoi bagi sapsabi phije sekadabani masida lam helabadi nase dong nangsu napamda thinga doribani asumna numit asidagi mabusil pikpi arubi mapamda leikre matam khragi matung laijasu masanu pama phangjarami laijana ngang nu pama poklabada imung adugi miyoi pumba adugi matik harauba haibatu oirami arubisu mapamgi mina thilaktuna masaningolna soikiba pumba ngakpiyu matung tawrubadi makoina waraksage haina kana haizaduna arubibu thilaklami sanalga memsagana makoina kalingai masasingi nakai sengbiramlage haiduna lamsaruk yentoklaga yumsabiduna loyaga arubigasu tongana pizarami adubu mana mamangthakta langzaruba maral aduna mani makuda adumak khautak sarami memsa sanahalna haiba ngangba natana karisu haizaba ngamlamte ꯃꯤꯗ ꯂꯥꯟꯗꯕ ꯀꯧꯕꯅꯤꯅ ꯂꯥꯏꯖꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯑꯃꯨꯛ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯑꯔꯨꯕꯤꯗꯤ ꯂꯥꯏꯖꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯔꯝꯂꯕꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ ꯑꯁꯤꯅꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯨꯅ ꯇꯣꯛꯏ ꯍꯥꯏꯕꯗꯨ ꯑꯔꯨꯕꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯔꯨꯕꯤꯒꯤ ꯋꯥꯔ ꯃꯤꯀꯨꯞ ꯀꯌꯥꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯅ ꯃꯤ ꯋꯥꯠꯂꯝꯂꯣꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯋꯥ ꯋꯥꯔꯤ ꯇꯥꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯍꯤꯒꯥꯏꯋꯥ ꯇꯧꯔꯝꯃꯤ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠ ꯂꯩꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯗꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯕꯨ ꯍꯨꯟꯗꯨꯅ ꯑꯃꯨꯛ ꯉꯥꯡꯅꯕꯤꯔꯤ
ꯃꯁꯤꯅꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯔꯤꯕꯁꯤ꯫